ngasi ayuk anganba pung mari muktaba adwaida turel ahanbi dam mathak pradhan amuba salamgi makha thangbada laiba okugi mamai ising na chen thakibadagi pung ani ahum rom ising leptana chensin kiduna manak nakpada laiba yum ingkhol ising thumjin ba horakpadagi meyamna mipaiba poknarure adubu laikai gi miyoi singna luhongbagi mandap khannaba thamba wa puthokduna amadi magi arai ba pochai puthoknaraga uku mamai thingbaga loinana honorable MLA Alhas Abdul Nasir gi maikai dagiso leibak amadi darkar leba potlam sing thabirakduna chen thakraba uku gi mamai ado matam chana thingduna chauna amangata thokadabadagi kanmangam hore matang asida department gi side tagi uku gi mamai asibu athuba matamda matamga chunaba mawngda sembinaba wafam thamlakli Alhamdulillah hauji ke koi ki local gi lairiba haina ruba thinaruba tauduna mayam se hekta pullaga uku si mamai phaga sarkre haibade ki koi mayam koi gi lau yam raba lau yam amani sigi mafam sida sang matam lukpa dauri se a phauba aduna mayam se koi amma toina cooperation bimin raga arai ba bora arai ba thangyot puthoga tomina bani sumaina koi na haijaningi beti mari leina ba koi gi si koi gi DC ki side ki haib tare mari leina ba sing chau ga mari leina ba sing du dia ma ba yorok de adubu mafam matam gi matung ne yausallaga sum ji cooperation pi hanningi aduga loina na akoi lairiba ipai chai chilinau isingi awaba sikam yamna wai haibadu mamang da su kayara kana thengkhang kayara ka hanna thokhrabani na adugi awaba mayam do mang da taraga mitta uraga leibani na akoi mayam si akoi sangjal laga akoi amma tu oina yamna apenu matam gi manungda yamna chaungna chelam mani hekta lambi gerji para chelam mabane adubu alhamdulillah Allah ki thaujal dagi hojikti akoi kiramba mipainalamba mayam do adugi wangmada Allah na sinbire haina thamjani uku mamai si khoi gi thabuk subtau taudre mathau subtau taudre aduna khoi gi sing chawbo khuringi bora tha tharaga lung tha tharaga lebak tha tharaga thingbagi wa thingbu mong thingeba uku ma leiba taraga di adugi mamai satar hangdo hangdin tawgadabudu adu function taudre aduna sing ji hek nem thakibaga mari leinaba authority na meyang changbiraga ahen meyang changbiraga khoi gi asuk chawba lokon mari manga puriba lobuk adagi ising thumjan banong ising du sidama chingthora ka dormeba aduna maram chana koi gi club anjuman islami shara gi secretary secretary ma oina mari lender bo authority appeal tawtariya ising gi ham thagi baga miyeng jangbi duna hairiba uku se matam ga chana mong sembi yu haiba se mayam purnamaki appeal ni turel hanbi board sa se ising katang lakpaga turel laipan sin nappa sigi thabuk si yam toya tawre maram aduna nakan board sa se lambi si foot mari manga wangna mari lena bo authority na sembi badaraga di koi ising chau lakpa da madugi mayok nari bududi mayok naroi dani khalli koi gi turen sema maram chana uwa le jom teng thokpiraga koi gi lairiba hana gi level sida gi both side animak foot mari na traga manga se hapat piraba mathak sida adu iptaraga di masigi ising chau bo khuringi leibak nap nariba aduga bora hanaraga JCB si nariba sigi sida gi awa bari kan manga murai na koi gi se sigi si CM na tawi haiba laitre mayam gi angam contribution aduga koi gi social worker sing koi gi local gi lairiba mokoi na sangam mateng pibi dai aduga mi ama khaki one side haiba di oidre aduga laibak china koi gi honorable MLA Alhas Abdul Nasir gi maikai dagi thabira amani aduga mechil lairiba sigi china koi gi lairiba koi mayam sina tawraga tawbi bani aduga bora gi amagi sidi lairiba flood ki mateng panglabagi lairiba adagi laksu yaure isa gi personal puthora kusu yaure koi gi fajer namaz matung jidagi koi hana maje uku se belaga leibani adagi bakna punna phaktra chat ge bani phut ahum gi uku ni se hoi de mayam se koi maita lauthoe masjid ta mait leibani na lauthoga koi chingkham makha gi praja so akoi be sid leiba mayam jina huktilaga maji thengna bhona basida koi na pot chai di koi gi leitabani na leiba wa koi na yan re aduga koi na honorable MLA gi worker sing da khodak ta haire de mana within minute tara manga gi banungda ma mapot matai se bora gumba leibak aduga
अतई अतई मपोन मचई से माना लोइना थारे अदुना अखोगी लमदमदगी मेन पावर से वाते अदुगा मपोन मचई पुन्ना मक्सिसु अखोगी ऑनरेबल एमएलए सिना अचौबा दायित्व लौरगा मागी वर्कर सिंह गारी सिंह थारक्तना मपोन मचई से अमत वालहंदना हौजिक फावो मयाम से अयु अंगनबदगी हौजिक सुरिबा मयाम से सुरिबने अदुगा सिदा नतना तै तै सोशल वर्कर सिंह जो मागी मागी अंगम थाक्ता मतेंग बांगतना हई मही एंदना अखोगी करी करी मपो अचा अथ खरसु तौदना हौजिक फावो थबक सुरिसिनी अच्छी यामना है मसिदा मतेंग पांगीबा अखोगी लमदमसिगी अखोगी मेन पावर ओइबा यूथ सिंह अमदी कोई लोकल एमएलए अमदी सोशल वर्कर मयाम पुनमकु अखोगी लेकाई सिगी माइकैदगी नंफै लेतना थागत अहिंगी पुंग अहुम अदाइदगी इसिंगसि चेंजम हौरकपने अदा हौरकपदगी नोंगालागा माइ मागी फाजिनमा सोनबा थोवकपा अहल लमन थेंगरकपदगी मयामसे मजिकी मयत लाउरगा सिगी पंजी थिंगनांगागी लाकपदगी नाक्तंग जेब लेनखरे लेवा पुरकपा गाइबा होनबदा दैवा लांगजान खोत्र फक्तोंग सेमा खोलगा हौरकपदगी फक्तोंग दो जाददना वा मग जुंगगा बोरा से हानरगा मयाम से मग इसिंग कुमगा थिंग बो होनबने द लाई थौजानदगी हौजिक खरादी लल्ले अदो हौजिक थिंगबा ngamdana हौजिक मयाम से लोसेनरकपगिनी हौजिक लेनरिबा फिबमदि